ꯄꯨꯟꯁꯤꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯩꯅ ꯉꯁꯤ ꯋꯥꯈꯜꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯦꯜꯂꯤꯕꯁꯦ ꯃꯁꯤ ꯀꯅꯥꯒꯤ ꯃꯔꯥꯅꯣ? ꯑꯩ ꯏꯁꯥꯒꯤ ꯅꯠꯇꯦ, ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯑꯩꯒꯤ ꯕꯕꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯃꯈꯣꯏꯗꯅꯤ꯫ ꯂꯩꯇꯕ ꯂꯥꯏꯔꯕꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯍꯦꯟꯕ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯣꯠꯄ ꯅꯩꯕ ꯑꯁꯤꯒꯤ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯈꯣꯏ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏ ꯀꯌꯥ ꯑꯃꯒꯤ ꯃꯐꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯄꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯈꯪꯕꯤꯌꯨ꯫ ꯍꯣꯏ, ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯏꯃꯨꯡꯁꯨ ꯂꯩꯔꯝꯒꯅꯤ, ꯃꯆꯥ ꯀꯌా ꯑꯃ ꯂꯩꯔꯝꯒꯅꯤ, ꯍꯥꯏꯗꯣꯛꯇꯅ ꯂꯤꯊꯣꯛꯇꯅ ꯊꯝꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛ ꯅꯨꯄꯤ ꯊꯤꯗꯅ ꯏꯁꯥ ꯏꯊꯟꯇ ꯉꯥꯎꯔꯒ ꯑꯗꯨꯃꯛ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯦꯝ, ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯍꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ 4ꯅꯤ, ꯅꯨꯄꯥ 2, ꯅꯨꯄꯤ 2꯫ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯆꯥꯛ ꯆꯔꯥ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯆꯥꯕ ꯐꯪꯂꯛꯇꯦ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯑꯔꯩꯕ ꯈꯔꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ, ꯍꯜꯂꯛꯄ ꯃꯇꯝꯗ ꯆꯔꯥ ꯋꯥꯟꯒꯦ ꯍꯥꯏꯅ ꯍꯔꯥꯎꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯆꯐꯨꯗ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯄꯛꯑꯝꯗꯕ, ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯪꯂꯛꯄ ꯅꯣꯡꯅ ꯆꯨꯊꯔꯛꯄ, ꯅꯣꯡ ꯌꯨꯕ ꯏꯒꯤ ꯌꯨꯝꯗ ꯇꯨꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯅ ꯏꯁꯥ ꯄꯨꯝꯕ ꯆꯣꯠꯂꯛꯄ ꯃꯇꯝꯗ ꯑꯍꯤꯡꯒ ꯑꯣꯏꯕꯒ ꯃꯩꯒ ꯂꯥꯛꯇꯕꯒ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯄꯥꯈꯠꯇꯅ ꯀꯟꯅ ꯀꯟꯅ ꯀꯞꯄ, ꯕꯕꯥ ꯏꯃꯥꯅ ꯐꯃꯨꯡ ꯃꯊꯛꯇ ꯁꯥꯇꯤꯟ ꯈꯜꯂꯒ ꯇꯨꯝꯕ, ꯃꯗꯨ ꯐꯥꯎꯕ ꯀꯥꯟꯅꯗꯦ, ꯅꯣꯡꯅ ꯀꯟꯅ ꯍꯦꯟꯅ ꯆꯨꯁꯤꯜꯂꯛꯈꯤꯕꯅ ꯍꯦꯟꯅ ꯑꯗꯨꯝ ꯆꯣꯠꯄ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯁꯦ ꯃꯁ꯭ꯋꯥꯏꯗꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯦ ꯍꯥꯏꯔꯒꯁꯨ ꯋꯥꯈꯟꯗꯤ ꯃꯄꯨꯡ ꯐꯥꯅ ꯐꯥꯕ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯍꯧꯅ ꯏꯁꯥꯗ ꯕꯕꯥꯅ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯑꯒ ꯑꯣꯠꯄ ꯅꯩꯕ ꯀꯌꯥꯁꯦ ꯏꯃꯤꯠꯇ ꯇꯣꯏꯅ ꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯗ ꯕꯕꯥꯁꯦ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯈꯤꯕ ꯃꯇꯥꯡꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯀꯥꯔꯛꯄ ꯃꯇꯥꯡꯁꯤꯗꯅꯤ꯫ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤ 3, ꯑꯩꯅ ꯃꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯃꯣꯏꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯦ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯩ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯀꯟꯗꯤꯁꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯣꯏꯅꯕ ꯀꯥꯏꯅꯕ ꯇꯥꯈꯤ꯫ ꯑꯩꯈꯣꯏ 4ꯒꯤ ꯃꯅꯨꯡꯗ ꯑꯩ ꯈꯛꯇꯅꯤ ꯒꯣꯔꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯇꯝꯕꯁꯤ꯫ ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯌꯥꯝꯅ ꯇꯝꯅꯤꯡꯉꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯕꯅ ꯑꯩ ꯏꯃꯥꯗ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯩꯒꯁꯦ ꯂꯥꯞꯅꯕ ꯍꯧꯔꯛꯈꯤ꯫ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ 3ꯗꯤ ꯁ꯭ꯀꯨꯜꯁꯨ ꯄꯨꯟꯅ ꯇꯝꯃꯤꯟꯅꯈ꯭ꯔꯦ, ꯇꯨꯏꯁꯟ ꯃꯐꯝꯁꯨ ꯄꯨꯟꯅ ꯄꯨꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯣꯉꯥꯟꯅ ꯇꯥꯍꯧꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯀꯥꯎꯗ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯩꯅ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯂꯩꯔꯤꯉꯩ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯥꯏꯀꯜ ꯑꯃꯃꯝ ꯊꯧꯔꯒ ꯇꯨꯏꯁꯟ ꯆꯠꯈꯤꯕꯗꯣ ꯑꯩꯅ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯗꯣ ꯃꯣꯏꯁꯨ ꯎꯁꯟꯅꯗꯅ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯣ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤ, ꯑꯩꯁꯨ ꯏꯃꯥꯗ ꯍꯥꯏꯔꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯇꯨꯏꯁꯟ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯅ꯫ ꯃꯁꯤ ꯍꯥꯏꯒꯦ ꯈꯜꯂꯒ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩ ꯆꯥꯛ ꯆꯥꯕꯒ ꯆꯪꯗꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯕ ꯐꯝꯊꯅꯔꯦ, ꯆꯥꯕ ꯍꯧꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯥꯛ ꯍꯨꯛꯄ ꯉꯝꯗꯅ ꯀꯝꯗꯧꯅ ꯋꯥꯁꯦ ꯍꯧꯗꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯉꯩ ꯃꯇꯝꯗ ꯏꯃꯥꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯊꯣꯏꯕꯤ ꯈꯛꯇꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯊꯋꯥꯏ ꯌꯥꯎꯕ, ꯑꯇꯩ ꯃꯇꯝꯗ ꯂꯥꯡꯅ ꯂꯩꯔꯁꯨ, ꯁꯥꯟꯅꯕꯕꯨ ꯆꯠꯂꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯏ꯫ ꯏꯃꯥꯅ ꯏꯆꯥꯊꯣꯏꯕꯤꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯍꯟꯁꯤꯔꯥꯅ ꯈꯜꯂꯤꯅꯦ꯫
ꯑꯗꯨ ꯍꯥꯏꯔꯕ ꯃꯇꯝꯗꯨꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯩꯒꯤ ꯅꯤꯡꯖꯕꯁꯦ ꯊꯨꯡꯂꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤ, "ꯑꯁꯦꯡꯕ꯭ꯔꯣ ꯏꯃꯥ?" "ꯏꯃꯥꯅꯅꯦ ꯅꯪꯗꯤ ꯁꯣꯏꯗꯅ ꯇꯝꯍꯟꯒꯦꯅ ꯈꯜꯂꯤꯅꯦ." "ꯍꯥ, ꯑꯁꯦꯡꯕ꯭ꯔꯣ ꯏꯃꯥ? ꯑꯗꯨꯗꯤ ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯃꯒꯦ, ꯑꯗꯨꯒ ꯀꯟꯅ ꯍꯣꯠꯅꯒꯦꯕ." ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯗꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯃꯥꯅ, "ꯍꯣꯏ ꯍꯣꯏ, ꯏꯃꯥꯅ ꯇꯝꯍꯟꯗꯣꯏꯅꯦ. ꯏꯆꯥꯒꯤ ꯏꯃꯥꯅ ꯈꯜꯂꯤꯅꯤꯅꯦ." ꯑꯩ ꯅꯨꯃꯤꯠꯇꯣ ꯍꯔꯥꯎꯃꯟꯗꯅ ꯐꯅ ꯀꯨꯏꯅ ꯇꯨꯝꯗꯦ꯫ ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯈꯜꯂꯦ꯫ ꯈꯪꯗꯦ, ꯌꯥꯝ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯤꯡꯖꯔꯝꯕ ꯑꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯏꯈꯤ꯫ ꯕꯕꯥꯅ ꯋꯥꯅ ꯁꯨꯖꯕ ꯈꯨꯠꯁꯨꯃꯟ ꯐꯥꯎ ꯄꯤꯕꯤꯗꯕꯅ ꯕꯕꯥꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯨ ꯊꯛꯄ ꯍꯦꯜꯂꯛꯈꯤ꯫ ꯂꯥꯛꯑꯒ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯍꯟꯈꯤꯗꯦ꯫ ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛꯀꯤ ꯋꯥꯈꯜ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯕꯕꯥꯅ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯕꯕꯥꯁꯦ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯀꯗ꯭ꯔꯥ, ꯏꯃꯥꯗ ꯐꯨꯒꯗ꯭ꯔꯥ, ꯗꯗꯥꯗ ꯈꯠꯅꯕ ꯍꯧꯒꯗ꯭ꯔꯥ, ꯗꯗꯥꯅ ꯈꯨꯝꯃꯒ ꯕꯕꯥꯒ ꯗꯗꯥꯒ ꯈꯠꯅꯒꯗ꯭ꯔꯥ? ꯃꯁꯤꯗ ꯈꯟꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯗ ꯑꯀꯤꯕ ꯄꯥꯈꯠꯄꯅ ꯄꯤꯛ ꯊꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯦ ꯑꯩ ꯄꯨꯟꯁꯤꯗ ꯀꯥꯎꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯕꯕꯥꯁꯦ ꯊꯦꯡꯉꯐꯥꯎ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩ ꯊꯣꯡꯒꯥꯟꯗ ꯆꯦꯟꯊꯣꯛꯑꯒ ꯌꯦꯡꯈꯤ꯫ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯏꯃꯥꯅ ꯆꯦꯆꯦꯗ ꯍꯥꯏ, "ꯁꯅꯥ, ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯑꯣ, ꯅꯄꯥ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯇꯧ ꯃꯥꯜꯂꯦ." ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩꯗꯤ ꯃꯤꯍꯨꯟꯁꯦ ꯑꯔꯣꯏꯕꯤꯗ ꯆꯣꯡꯈꯠꯂꯛꯏ꯫ ꯆꯦꯆꯦꯅ ꯆꯥꯛꯇꯣ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯩꯗꯤ ꯂꯩꯐꯝ ꯈꯪꯗꯕꯗꯒꯤ ꯊꯣꯡꯒꯥꯟꯗ ꯆꯦꯟꯊꯣꯛꯇꯨꯅ ꯕꯕꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯩꯅ ꯊꯣꯡꯒꯥꯟ ꯂꯦꯞꯄꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯥꯞꯅ ꯕꯕꯥꯗꯣ ꯂꯥꯛꯄ ꯎꯔꯦ꯫ ꯑꯩ ꯑꯇꯩ ꯌꯦꯡꯗꯦ, ꯕꯕꯥꯒꯤ ꯃꯈꯣꯡꯗ ꯍꯥꯟꯅ ꯌꯦꯡꯉꯤ꯫ ꯀꯃꯥꯏꯅ ꯃꯈꯣꯡ ꯊꯥꯡꯉꯤ, ꯆꯨꯝꯅ ꯊꯥꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯁ, ꯅꯨꯃꯤꯠꯇꯣ ꯑꯩ ꯀꯌꯥꯝ ꯍꯔꯥꯎꯈꯤ꯫ ꯑꯩꯅ ꯊꯨꯅ ꯏꯃꯨꯡꯗ ꯀꯟꯅ ꯆꯪꯁꯤꯜꯂꯦ꯫ "ꯆꯦꯆꯦ, ꯆꯦꯆꯦ" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯏ꯫ ꯑꯩꯒꯤ ꯈꯨꯀꯧꯗꯨꯗ ꯆꯦꯆꯦꯗꯣ ꯄꯥꯈꯠꯇꯨꯅ ꯍꯥꯏꯔꯛꯈꯤ, "ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ?" "ꯆꯦꯆꯦ, ꯕꯕꯥꯗꯣ ꯌꯨ ꯉꯥꯎꯗꯅ ꯂꯥꯎꯋꯦ." ꯃꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯆꯦꯆꯦꯁꯨ ꯀꯌꯥꯗ ꯍꯔꯥꯎꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯍꯔꯥꯎꯈꯤꯕꯗꯣ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯃꯌꯥꯝꯗ ꯍꯥꯟꯅ ꯍꯥꯏꯍꯧꯗ꯭ꯔꯦ꯫ ꯑꯩꯒꯤ ꯕꯕꯥꯁꯦ ꯃꯤ ꯉꯝꯗꯦ, ꯃꯤꯅꯗꯤ ꯐꯩ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯕꯕꯥꯅ ꯃꯤ ꯉꯝꯗꯕ, ꯋꯥ ꯍꯥꯏꯕ ꯉꯝꯗꯕ, ꯃꯗꯨꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯕꯕꯥꯒꯤ ꯈꯨꯠꯁꯨꯃꯟ ꯑꯌꯥꯝꯕꯅ ꯍꯥꯠꯈꯤ꯫ ꯁꯦꯟ ꯊꯧꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯌꯨ ꯄꯤꯊꯛꯑꯒ ꯍꯦꯛꯇ ꯊꯥꯔꯛꯏ꯫ ꯏꯃꯥꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯐꯤ ꯁꯥꯔꯒ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯊꯥꯛꯂꯛꯏ꯫ ꯃꯁꯦ ꯕꯕꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯕꯕꯥꯁꯦ ꯌꯨ ꯊꯛꯑꯗꯤ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗꯦ, ꯑꯎꯕ ꯈꯠꯅꯕ ꯄꯪꯍꯧꯗ ꯍꯧꯏ꯫ ꯏꯃꯥꯕꯨꯁꯨ ꯍꯦꯛꯇ ꯐꯨꯕꯤ꯫ ꯑꯍꯤꯡ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯕꯕꯥꯗꯣ ꯇꯨꯝꯈ꯭ꯔꯦ ꯈꯜꯂꯒ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯏꯃꯥꯁꯦ ꯃꯈꯨꯠ ꯈꯔ ꯇꯦꯛꯑꯝ, ꯃꯃꯥꯏ ꯈꯔ ꯀꯥꯏꯔꯝ ꯌꯥꯝ ꯇꯧꯏ꯫ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯎꯔꯨꯔꯒ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯕꯥꯅ ꯌꯨ ꯉꯥꯎꯕ ꯈꯨꯗꯤꯡꯒꯤ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯈꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯊꯤꯟꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯃꯁꯦꯅ ꯑꯩꯕꯨ ꯆꯪꯍꯟꯅꯤꯡꯈꯤꯗꯦ꯫ ꯑꯩꯒ ꯄꯨꯜꯂꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯅꯥꯎꯗꯣ ꯃꯥꯡꯉꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯥꯜꯂꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯃꯃꯥ ꯃꯄꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯛꯍꯟꯅꯤꯡꯗꯕ, ꯑꯩꯒ ꯂꯣꯏꯅꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌా ꯑꯃꯁꯨ ꯎꯠꯂꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯣ ꯎꯔꯒ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ, ꯀꯞꯈꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯅ ꯈꯟꯈꯤ, "ꯕꯕꯥ, ꯅꯪ ꯌꯨ ꯊꯛꯑꯅꯣ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯕꯕꯥ, ꯑꯩꯕꯨ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ? ꯆꯦ ꯑꯃꯗ, ꯕꯕꯥ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ, ꯑꯩꯅ ꯁꯤꯈ꯭ꯔꯕꯗꯤ ꯕꯕꯥ ꯅꯪ ꯌꯨ ꯊꯛꯄ ꯐꯔꯣ ꯍꯥꯏꯗꯨꯅ ꯑꯩ ꯏꯔꯝꯃꯒ ꯁꯤꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅꯁꯨ ꯀꯌꯥꯔꯛ ꯈꯟꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯀꯞꯈꯤ꯫ ꯕꯕꯥꯅ ꯌꯨ ꯉꯥꯎꯔꯒ ꯑꯍꯤꯡꯗ ꯂꯥꯎ ꯈꯣꯡꯕ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯅꯥꯀꯣꯡ ꯑꯅꯤꯁꯦ ꯈꯨꯠꯅ ꯀꯟꯅ ꯃꯦꯟꯁꯤꯜꯂꯒ ꯐꯩꯖꯨꯝꯅ ꯏꯁꯥ ꯄꯨꯝꯕ ꯀꯨꯞꯁꯜꯂꯒ ꯈꯥꯡꯈꯤꯕ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩ ꯃꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯀꯦ ꯍꯥꯏꯅꯁꯨ ꯈꯟꯗ꯭ꯔꯦ꯫ ꯃꯈꯣꯏꯒ ꯊꯦꯡꯅꯔꯁꯨ ꯑꯩ ꯀꯧꯗ꯭ꯔꯦ꯫
usinadaba saduna adamu satle. Adubu ainadi makoibu thamoi sengna nungsikibana makoiga lapnaba matamda ai yamna waki. Matamdudagi aina ina khunba paisa paiba makoigi lon satbu aina tukasaki. Wakhansida khanki. Oh, paisa paiba noisya asumna tawira haina itanda khansaki. Mayam warisa ai isada thengnakiba matamduda khansakiba wakhandumakni punimakta haijaba najade. Aina adumna wakhan wana leringe matamda matam aduda noma chesegaiga tumlingai imana aikoi bhaudoraki. Imana pirong khara puraga lae madu uba matamda aina harauna ima kaidenu sibo ahanbro nateda ahanba gumane kanan pirai nu ima as litetli ruse ahan mangaktani as talehima kanan pirai nu hayoba mina ne pirakpane haiba swaidena time se litluse masudo yamna inge imana ingonda litlona pirakpado aidi ayakpase kyasu pamde ai phurito harauna mathakta lisale adugadi aingondi imana yengjaraga nofetaraga haraki isadi ngawbanina ipakta pae isa thibidi adum paida selike phasai imana adum harapaduda haraudana nofeka tawriponi numi asigi nungtingi pung mari swaidane lerak masada imana bising marbon sanai na isu imana bi mana hawalakpadagi yawa chatle hana de adumang saurasu adum sanarame hauskandi ayamana sanadre habe yai aiga hana luna tinaramba imana bi amasu masega sanabado yenga lerame moiji sanabado yaudre maramdi masanana gyantana lekhren haitare aduga aidi maduga khangwanadre adum yawi aisu mamonda kaurudre aduga manasu kaurudre adubu imana bisiga masega na engonda yenga murum sonaduna tumi na noe aidi karigino khangde makhun tawribado adubu isadadi moigi maongdo sekna nungaitre moina dumna tawbodo aige lakminaba imana bido manasu khange madi maramdo khangma male engona nungaitani yengale ai busalasir haina khale matang aduda imana bigi masesina engonda karemna bigi maongda asumna haraki engonda di malle paktrena litrabane adubu thoibida lipadadi yamna pae puri amamagase loina handokre siaraga imana biduga imana bigi masedugi yenaraga kana noke as numituda aini kaikibado imabusu aini yamna sauningki aiduna yumda halaga purisa laktoga phamung changaga ai tumina kapaga laiki aina kapada chesede khange imana bina tamlambadagi madudagi chesene imada mutame imana aigi manakta sangsilaga asumna haraki isha thibia nangse atona nanin pangkhidre he haini haije sanu kaidoge moina nuknaraga kaidoroge kasu khalunuse laiteba khogi dine pangsasa panglila leba habaduni akhoisu kanasu nomlaga nomana traga nomadi makhoidagi hena khoina nungairaka doine ihe adugi damakta thaoigi kapidubo karigi nome haini haije sanu kaidoge adu haibabu nangoda kaidoroge ba ai imana ngambado taba matamda yamna sauningki wakhansida su khanki as ima nangi wakhansibu kaino akhosibu sumama laitana hingba hunabra sumaina hingadabu saru karigi aibu sumna popirami bano jimban thongdadi imada adum na haiba ngamde thamoi sidadi ai yamna warujaki ai makhoida singadana ai kana hotnage aduga metric exam se pass toge pakhatana laik tamthanaba ai kana hotnage haiba wakhan aingonda chatuna lepki tushandi amata sate adubu imana aibu tushandi yam thaninge adubu pesa laitabana maram oiduna tushan thabadi ngamdrai aina ten tharam daise matam asida aige hana tinakhiba imanabi ahumdo madugi maraktagi ama akhoida laki mase handakdi laikta thawai kya yautraba male nupa ma khangnaruraga nupa tuna mabu hundoklamagi mase yamna waba matangni aduna aigi marakta laaga
ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯂꯤꯔꯒ ꯀꯞꯂꯔꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯃꯤꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯄꯒꯤꯅꯤ꯫ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ꯫ ꯅꯨꯄꯥꯁꯦ ꯃꯥꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯕꯖꯥꯠꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅꯗꯤ ꯃꯥꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤꯁꯦ ꯃꯇꯝ ꯈꯔꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯑꯣꯏꯔꯝꯈꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯍꯥꯛꯇꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ 10 ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯦ, ꯑꯗꯨꯁꯨ ꯑꯩꯁꯦ ꯕꯗꯅꯥꯝ ꯆꯥꯔꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯃꯥꯅ ꯑꯩꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯃꯆꯥꯁꯦ ꯃꯥꯡꯉꯦ, ꯃꯥꯅ ꯁꯤꯜꯂꯒ ꯅꯨꯄꯥꯁꯦ ꯈꯪꯅꯍꯜꯂꯤꯅꯦ ꯉꯥꯡꯕꯗꯒꯤ ꯃꯥꯅ ꯉꯥꯡꯕꯗꯣ ꯕꯕꯥꯅ ꯇꯥꯔꯦ꯫ ꯕꯕꯥꯗꯤ ꯃꯇꯝꯁꯦ ꯌꯨ ꯌꯥꯝꯅ ꯊꯛꯏꯉꯩ ꯃꯇꯝꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏꯅ ꯐꯨ ꯆꯩꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯩ ꯀꯅꯥꯕꯨꯁꯨ ꯊꯥꯖꯔꯣꯏ ꯈꯟꯈꯤ꯫ ꯍꯟꯗꯛ ꯕꯕꯥꯁꯦ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯍꯥꯟꯅꯗꯤ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯀꯥꯜꯂꯝꯃꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯇꯧꯈꯠꯂꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯑꯩ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕ ꯍꯧꯔꯛꯈꯤ꯫ 10 ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠ ꯑꯩ 2nd ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯏꯗꯣꯝꯆꯥ ꯑꯃꯅ ꯌꯥꯝ ꯍꯔꯥꯎꯅ, ꯊꯣꯏꯕꯤꯗꯤ ꯇꯨꯏꯁꯟꯁꯨ ꯇꯧꯗꯦ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯅ ꯆꯠꯄ ꯃꯤ ꯐꯥꯎ 2nd ꯗꯤꯕꯤꯖꯟꯗ ꯂꯥꯛꯏ, ꯌꯥꯝ ꯐꯔꯦ, ꯏꯗꯣꯝꯆꯥꯅꯅꯦ ꯌꯦꯟ ꯂꯩꯔꯛꯀꯦ ꯆꯥꯁꯦ ꯍꯥꯏꯔꯛꯄꯗꯒꯤ ꯗꯗꯥꯒ ꯇꯧꯔꯒ ꯌꯦꯟꯗꯣ ꯁꯦꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯑꯃꯗꯤ ꯆꯤꯆꯦꯗꯤ ꯍꯔꯥꯎꯐꯝꯒ ꯈꯪꯗꯦ꯫ ꯕꯕꯥꯗꯣ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ, ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯀꯗ꯭ꯔꯥ, ꯃꯁꯤꯗ ꯈꯟꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯂꯥꯏꯃꯟ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯕꯕꯥ ꯃꯁꯥꯗꯣ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯂꯥꯎ ꯂꯥꯎꯗꯅ ꯑꯩ ꯐꯨꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯑꯦ꯫ ꯏꯃꯥꯅ ꯀꯔꯤꯒꯤꯅꯣ ꯍꯪꯕ ꯃꯇꯝꯗ ꯑꯩꯁꯦ 1st ꯗꯤꯕꯤꯖꯟꯗ ꯂꯥꯛꯇꯦ, ꯃꯤꯅ ꯌꯥꯝꯅ ꯅꯣꯛꯅꯩꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯏꯃꯥꯅ ꯁꯥꯎꯗꯨꯅ ꯍꯥꯏꯈꯤ, ꯀꯔꯤꯅꯣ, ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯅ ꯇꯨꯏꯁꯟ ꯑꯃꯐꯥꯎ ꯇꯧꯍꯟꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯅꯪꯅ ꯃꯤꯅ ꯍꯥꯏꯕꯏꯟꯁꯤꯜꯂꯒ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯩꯔꯨꯔꯒꯦꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯋꯥꯈꯟꯅꯣ? ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯅꯪ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯕꯕꯥꯅ, ꯀꯔꯤ ꯑꯩꯉꯣꯟꯗ ꯅꯪ ꯍꯥꯏꯕ ꯍꯥꯏꯅ? ꯕꯕꯥꯅ ꯏꯃꯥꯒꯤ ꯃꯆꯤꯟꯕꯥꯟꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯈꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯗꯗꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯕꯥꯒ ꯈꯠꯅꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕꯒꯤ ꯍꯔꯥꯎꯅꯤꯡꯉꯥꯏ ꯂꯩꯈꯤꯗ꯭ꯔꯦ, ꯍꯔꯥꯎꯕꯒꯤ ꯃꯍꯨꯠ ꯀꯞꯄꯇꯅ ꯏꯁꯔꯨ ꯑꯣꯏꯔꯒ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯩ ꯌꯨꯝꯗ ꯂꯩꯅꯤꯡꯈꯤꯗꯦ꯫ ꯕꯕꯥꯒꯤ ꯃꯈꯣꯟ ꯇꯥꯔꯣꯏꯗꯕ ꯃꯐꯝꯗ ꯑꯩ ꯂꯩꯕ ꯄꯥꯝꯂꯛꯈꯤ꯫ ꯕꯕꯥꯒꯤ ꯃꯈꯣꯟ ꯇꯥꯕ ꯃꯇꯝꯗ ꯏꯁꯥꯗ ꯄꯥꯈꯠꯄ, ꯑꯀꯤꯕꯅ ꯄꯤꯛ ꯊꯟꯈꯤ꯫ ꯆꯦꯆꯦꯁꯨ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯨꯅ ꯑꯗꯨꯃꯛ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯆꯦꯆꯦ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯋꯥꯕꯁꯦ ꯈꯔ ꯃꯈꯩ ꯐꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯆꯦꯆꯦꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯑꯩ ꯏꯊꯟꯗ ꯑꯋꯥꯕꯁꯦ ꯄꯨꯕ ꯇꯥꯈꯤ꯫ ꯏꯃꯥꯁꯨ ꯕꯕꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯀꯣꯛꯇꯤ ꯈꯔ ꯂꯩꯈꯠꯂꯦ꯫ ꯃꯤꯅꯁꯨ ꯏꯃꯥꯅ ꯋꯥ ꯉꯥꯡꯉꯛꯄꯁꯦ ꯁꯣꯟꯅ ꯆꯨꯕꯗꯧꯅ ꯇꯧꯋꯦ, ꯑꯉꯥꯎꯕꯤ ꯃꯥꯜꯂꯦꯅꯐꯥꯎ ꯍꯥꯏꯕ ꯇꯥꯈꯤ꯫ ꯃꯁꯤ ꯇꯥꯔꯨꯔꯒꯅ ꯍꯦꯟꯅ ꯏꯃꯥ ꯀꯧꯕꯅꯤꯅ ꯏꯁꯥꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯈꯥꯡꯕ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯁꯦ ꯁꯥꯡꯅ ꯂꯩꯔꯛꯈꯤꯕꯗꯨꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯁ꯭ꯇ꯭ꯔꯦꯁꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯥꯁꯦ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯕ, ꯃꯤꯒꯤ ꯃꯤꯔꯛ ꯇꯤꯟꯅꯤꯡꯗꯕ, ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯑꯩꯒꯤ ꯃꯑꯣꯡꯁꯦ ꯏꯗꯣꯝꯆꯥꯅ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯃ ꯈꯪꯅꯍꯜꯂꯒ ꯑꯩꯕꯨ ꯌꯨꯝ ꯄꯥꯜꯍꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ꯫ ꯏꯆꯥꯁꯦ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯐꯩ, ꯑꯗꯨꯕꯨ ꯏꯄꯥꯝꯒꯤ ꯏꯃꯥꯒꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯋꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯕꯕꯥꯁꯨ ꯃꯁꯥ ꯁꯣꯜꯂꯦ, ꯏꯃꯥꯗꯤ ꯊꯕꯛꯀꯤ ꯃꯤ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯤ, ꯃꯃꯧ ꯐꯪꯉꯦ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯕꯨꯡꯅ ꯕꯕꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯦ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯗꯤ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯦ, ꯃꯄꯥ ꯐꯔꯦ ꯃꯆꯥ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯩ ꯗꯗꯥꯕꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦ꯫ ꯕꯕꯥꯅ ꯌꯨ ꯉꯥꯎꯔꯒ ꯇꯧꯈꯤꯕꯁꯤꯡꯗꯣ ꯃꯍꯥꯛꯁꯨ ꯈꯪꯉꯤꯕꯅꯤ, ꯊꯦꯡꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯋꯥꯈꯤꯕ, ꯃꯗꯨꯒꯤ ꯑꯋꯥꯕꯗꯣ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯆꯥꯗ ꯐꯪꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯦ ꯑꯩꯒꯤ ꯕꯕꯥꯅ ꯃꯇꯝꯗꯨꯗ ꯇꯧꯈꯤꯕꯗꯣ ꯃꯗꯨꯒꯤ ꯍꯧꯖꯤꯛ ꯃꯍꯩ ꯐꯪꯂꯤꯕꯅꯤ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ꯫ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯐꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫
ꯐꯅꯌꯥꯝ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯩ, ꯉꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯗꯣꯛꯇꯔ ꯑꯃꯒ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯃꯥ ꯑꯁꯣꯟꯕꯤ ꯅꯤꯡꯁꯤꯡꯉꯛꯄ ꯃꯇꯝꯗ ꯃꯤꯠꯇꯒꯤ ꯄꯤ ꯍꯦꯛꯇ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯗꯗꯥꯒꯤ ꯃꯆꯥꯁꯤꯡꯗꯣ ꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯇꯧꯒꯗ꯭ꯔꯥ ꯈꯜꯂꯨꯕ ꯃꯇꯝꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯌꯥꯎꯔꯝꯂꯒꯁꯨ ꯉꯁꯤꯗꯒꯤ ꯇꯣꯛꯄꯤꯌꯨ, ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯅꯆꯥꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯖꯒꯦ꯫